online Manipur YouTube channel swing bir mayam pub na pu amka na taram nok seri han badam na maru pawam of the thumbs again Ccpurda is January 1st week ta Lakkani noi Kuki mayam KEIDWGE HAIBANO DHARNA FAMGERA Nongmei KAPKERA LICIPRIYA Malim gi saknai rabi climate and environmental activist LICIPRIYA kangujam na mathang sahi 2024 ki January an ba sayol do Surasanpur satlagani hairi ma ki Facebook account da thagalakpa post amada asum na hai ekoi Ccpurda national amadi international media mayam puraga ai January 1st week ta Lakkani noi Kuki mayam KEIDWGE HAIBANO DHARNA FAMGERA Nongmei KAPKERA haiba wafam su thawna leina malim gi miyam khangna phongdorakli panbaya badi saknai rabi climate and environmentalist activist LICIPRIYA kangujam na lagliba November 13 dagi December taragani thoi phawa Dubai da numit 3 supna sathagadaba malem khwaidagi maru iba amadi khwaidagi South Nations Climate Conference 2023 COP25 yawnabagi damakta invite tawraklabani aduga mathangi update asina sana sabi khulda lawmi singna law khawring ede Kuki Millitantsingna Nongmei Kapsinduna Tankhatlakhre Imphal East District ki Yengang Pokpi Police Station ki manung san basana sabi khulgi lawmi sing lawbuk ta kumduna law yeina ba hona bada khulai matik sana paira ba Kuki Millitantsingna ngasi upung tarukram taba matamda Nongmei Kapsilaktuna lawbuk tagi Tankhatlakhre hairim thawdu asigi matangda pawsi asina phangwa pawgi matung ina dinga se yuk sana sabi khulda kunja kayana lawbuk ta satuna law khawna ba thabuk pai khalakba matamda samusang Kuki khulrom dagi Nongmei round mari manga kapsilam ki bani maduda hana lawbuk ta kumduna law suduna lairamba sana sabi ki lawmi kayasu Nongmei makhol taba dagi lawbuk tagi sengkhat rakhi adum oinamak thawdok aduda mi asok apan amata yaukhiba leite hairi thawdok asi thokle haibagi bauta badagi Yengang Pokpi police ki kangbu ama laktuna thawdok thokphomgi akoiba mafum singde yengsinbagi thabuk sathakre hairi aduga mathangi update asina Bharat ki Prime Minister oirambi Indira Gandhi ki chamaga taruk suba mapok kumun amadi kwami ekta divas palan pangthokre relief camp sing da thatharakliba senfam sing asi usi changbra haibagi singnaba leire ke meghachandra Hauzik lamdam asi da thokliba irang asina maram oidun tongan mafam sing da hangdokliba relief camp sing da thathariba senfam sing asi usi changlabra haibagi singnaba leire haina MPCC ki president ke meghachandra na phungdokre wafam asing asi Indian National Congress INC na sinduna Bharat ki sinba thungna Bharat ki Prime Minister oirambi Indira Gandhi samga taruk suba world anniversary amadi kwami ekta divas palan pangthok pagum Manipur Pradesh Congress Committee MPCC na sinduna ngasi Imphal gi BT Road ta leiba Congress bhavan da pangthok pa thoram da phungdokhibani Magna hai relief camp da leiriba musing ki damakta state amadi central langang na thatharakliba senfam da tawthorokpa thabuka sana dabagi mami yamna chauna ure masima Congress party na adumak matik pende thatharakliba lupa crore kaya adu kadai jisin nakhibage haiba mayek sengna utte haina sum hakna wafam kaya phangdokhi thoromgo mari lenna o ibobi na makhatana phangdokhi bedadi santi leitaba mafam da seltum gi phibam kaidong dusu faroi hena dum phibam soksilakani chief minister N Biren bu state asigi seltum gi phibam soksille CST gi senfam chada 19 dagi hena khonggot pangamdre haina mahakna nungnang bu phungdok pagal loinana masi pumna muklamdam asida thoklibi irang asinni tha taru helglaba Manipur thokliba kanglup ki oibe irang asina lamdam asigi miyam awaba kaya mayok na le marom adun state lengang ni irang asigi warration purakpa ngamloidab oirabadi central lenga ke mateng lauraga warration ama purakna bu hotna biu haiki ngasi thoram adu party ki atai lusing basing amadi karmi kaya na saruk yakiba loinana laikhitrabi Indira Gandhi ki mitam da haikat leikat tamba amadi kwami ekta divas ke mari leina national integration oiba wasak lobagi thorom aduna mapung oiba saktam oiki thorom aduga mari leina o ibo bina laikhidraba Indira Gandhi na hinglingai matam da Bharat ki apun basaktam ngakna ba hona khiba amadi thawaina ponta piki haiba yauna atai wapam kaya phungdokhi thorom adu da MPCC ki president ke meghachandra CLP gi lusingbo o ibo bi amadi Congress party committee ki member gaikhangam na president chief guest amadi guest of honor oina saruk yaki video sing bibagi damakta mayam pum nongpo makan thagachari update ki damakta online Manipur YouTube channel asibunuk sibiduna subscribe to biramu thank you